ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯏꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯌꯥꯏꯕꯤ ꯅꯨꯃꯤꯠ ꯃꯥꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯑꯇꯤꯌꯥꯗ ꯇꯉꯥꯡꯕ ꯅꯣꯡꯖꯥꯕꯤꯅ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ ꯊꯥꯖꯅ ꯏꯆꯦ ꯊꯣꯏꯗꯣ ꯑꯩꯗꯤ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯤꯌꯥꯅ ꯅꯥꯎ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ ꯊꯣꯏꯗꯣ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯖꯗ꯭ꯔꯤꯕꯅꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯦ ꯊꯥꯖꯅ ꯑꯗꯣ ꯏꯆꯦ ꯊꯣꯏꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯝꯕꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯈꯪꯗꯦ ꯀꯩꯅꯣꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯄ꯭ꯔꯤꯌꯥꯅ ꯐꯔꯦꯁꯦ ꯅꯅꯥꯎ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯗꯧꯔꯦꯗꯅ ꯑꯗꯨ ꯄꯨꯡꯁꯤ ꯊꯦꯡꯂꯛꯂꯦ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤꯅꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯧꯁꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯑꯃꯝꯕꯅ ꯑꯉꯥꯟꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯝꯂꯤ ꯇꯧꯔꯛꯂꯦ ꯂꯩꯔꯥꯡꯒ ꯇꯣꯝꯕꯤꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯜꯂꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯥꯕ ꯈꯨꯜ ꯑꯃꯅꯤ ꯂꯩꯔꯥꯡꯅ ꯇꯣꯝꯕꯤꯗ ꯏꯆꯦ ꯅꯪꯒꯤ ꯉꯁꯤ ꯄꯣꯠꯁꯤꯠ ꯀꯃꯥꯏꯅ ꯇꯧꯈꯤ ꯑꯁ ꯑꯩꯒꯤꯗꯤ ꯄꯣꯠꯁꯤꯠ ꯑꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯇꯣꯝꯕꯤꯅ ꯍꯣ ꯏꯕꯦꯝꯃ ꯅꯪꯒꯤꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩꯗ ꯂꯩꯔꯥꯡ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯅꯛꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯂꯩꯔꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯛ ꯑꯗꯣ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯇꯣꯝꯕꯤꯗ ꯂꯩꯔꯥꯡꯅ ꯏꯆꯦ ꯇꯣꯝꯕꯤ ꯑꯁꯤ ꯃꯥꯡꯗꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯐꯝꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯔꯒ ꯂꯩꯔꯤꯁꯤ ꯎꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ ꯇꯣꯝꯕꯤꯗꯣ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯑꯝꯕꯗꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯥ ꯑꯗꯣ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯇꯣꯝꯕꯤꯅ ꯍꯩ ꯂꯥꯏꯒ ꯑꯣꯏꯔꯝꯗꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯟꯅꯨ ꯊꯪꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯆꯦꯟꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯀꯤꯅ ꯇꯞꯂꯤ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯂꯨꯕꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯇꯣꯝꯕꯤꯅ ꯍꯩ ꯂꯩꯔꯥꯡ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯃꯗꯨꯗ ꯂꯩꯔꯥꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯄ ꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯕꯗꯧꯅ ꯁꯣꯔꯣꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯅꯤꯗꯣ ꯀꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯏ ꯃꯗꯨꯗ ꯎꯔꯦ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯐꯤ ꯃꯔꯣꯟ ꯏꯁꯦꯛ ꯁꯦꯒꯥꯏꯕꯤ ꯏꯇꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯇꯩ ꯇꯩꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯕꯥꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯤ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯑꯅꯤꯗꯣ ꯋꯥ ꯐꯥꯎ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯈꯪꯍꯧꯗꯅ ꯈꯪꯃꯥꯡ ꯃꯥꯡꯈꯤ ꯍꯟꯗꯛꯇꯤ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯨꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯍꯧꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯤꯌꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯊꯟꯇ ꯈꯟꯖꯩ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯑꯃꯨꯛꯇꯁꯨ ꯇꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯌꯥꯗꯣ ꯀꯤꯔꯛꯄꯗꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯊꯥꯖꯗꯣ ꯍꯧꯗꯣꯛꯏ ꯊꯥꯖꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯍꯥꯛꯁꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯗ ꯌꯥꯝꯅ ꯀꯤꯅ ꯍꯪꯉꯤ ꯏꯆꯦ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯣ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯣ ꯄ꯭ꯔꯤꯌꯥꯅ ꯑꯩꯁꯨ ꯈꯪꯗꯦ ꯅꯅꯥꯎ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯗ ꯇꯝꯁꯦ ꯑꯅꯤꯗꯣ ꯀꯤꯅ ꯑꯗꯨꯃꯛ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯍꯥꯟꯕꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯑꯅꯤ ꯑꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ
ꯊꯣꯏꯕꯅ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯏꯇꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯗꯧꯔꯤꯕꯅꯣ ꯑꯌꯨꯛꯁꯤꯗ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯋꯥꯀꯤꯡ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯏꯇꯥꯎꯗꯤ ꯀꯗꯣꯝ ꯆꯠꯀꯗꯧꯔꯤꯕꯅꯣ ꯊꯣꯏꯕꯅ ꯏꯇꯥꯎ ꯑꯩꯁꯨ ꯋꯥꯀꯤꯡ ꯆꯠꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯂꯝꯕꯤꯁꯨ ꯃꯥꯟꯅꯔꯦ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯠꯁꯤꯅꯦ ꯍꯥ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯇꯥꯎꯕꯨ ꯇꯥꯍꯧꯕ꯭ꯔꯣ ꯊꯣꯏꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯗꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯇꯨꯝꯗꯕꯤꯗ ꯂꯩꯔꯕꯅꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯟꯗꯛꯀꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯑꯅꯤꯗꯣ ꯆꯠꯈꯤ ngarang ahinda priya machil manaw da ta khibadu khulgi miyam ayamba loina tanarami nungthil gi matamni thajana machina phi sari badu gi manakta changnak laga iche nangi phi sabado amukta lekhuse ai singju jamna chaningi ini leirangi porpham dagi singju khita leiru seba priya su hoila o sala se haiduna machil manaw do thogla I mane leirangi porpham jawre ani do thajana ine singju khita tambiro ini gi singju che chaning e haiduna leibela ini lairangna hoi hoi ibema nama dubu mapan lang da ka tholok pasu pa u udre mabu khulsida tawriba mayam si karima ta khangdaba jalo priyana ine kari to ga yawrge imadi masangam da duna leiba yamna kuiri hapta amamu phajalak leine lairangna ihe kainune hariba dubo nati lampak manakta leiba nani thoibi hoida karino tawi haidana wa lawnari basi karimata khangdrabo noibo thajana khangdi ni kari tawrage lairangna hoise nakhoi gi singju haido sita leire namado masado khara thuna phana bataw ai sune lakpa ngamdre ani dusu hoi ine haiduna singju odo puraga mayum maikai pangkhirami asomna lakpana makhoi yum yowbaga mama tharona nakhoi anibu kadaida amuk chaluribano nabari leite haiduna koikau kauduna thiri ainadi thajana ima singju leirabane ine leirang khoidagi masidagi priyana singju totna mamada ima handakti khulsi kainoma tawre haina mina loina haini lampak mana ki ine thobi hoidasu karino tawi hai akhoi pabasu langphaidagi suan halakti ima chingya ga manak nakpani aidiam ki jiko tharona era halakani se kuidre napa bungna sune engonda kuira oi hairambani thajana singju sana mamada hangi ima nangbu handak khulsida tawribasi karimta khangdabro tharo khul asigi amaibiya mani masagi wadu tabada tharona hai ima loina khangine bema namana ne isa singamdaba sida tawguni ngasidi matam masisu thengkhre imane hayengdi laigi thorom ama tawgi ngasidi laigi posai su ama talang hogre warsu wanane ngasi madi khangasi ko asi haiduna mama macha makhoi ahumado hainaki asumna ngalambo korok changkhiduna amambana mahut maring sinkhirami khul adugi yu thagad leiba abo amadi mera makhoi anido khulgi yu yunpham amada phamduna yu thakduna leiri matamada abona itaw mera khul sida lai mathi phunge dara khul miyam sina muk toiba mawa suam ta lawde hai lai kaina madada mera na ai khoi daga lai naga sangbangam ponde da itaw khul miyam sina kina ba hadana tonga makhum hangi ne ani do maror mari suboi sudaboi yu tap tana ngauraga panghaida hainari aboga meraga do yu thaphamda yurem thakpa yaba thaga pung taraga helakpa duwaida yu ngauri mayum lomda tholakli haija bagi wani ani do khongnang ado yoksilakpada masada tu khangchung chungi masado kiba phori maduda bona ita lambi sinaga mambane nisa halakpagira khangdi kirakpagum tawini maduda merana era pa na tadawna hojik jam thing busunati nahan khaidi san phagu sarga chalidudi maduda abona atui nate dai taw
ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯦ ꯌꯧꯅꯤ ꯈꯟꯕꯗ ꯇꯟꯕꯒꯤ ꯋꯥꯅꯦ ꯍꯥꯏꯅꯅ ꯈꯣꯡꯅꯥꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯅꯤꯗꯣ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯅꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯤꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯗ ꯎꯔꯦ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯌꯨ ꯉꯥꯎꯔꯤꯕ ꯑꯅꯤꯗꯣ ꯉꯥꯎꯔꯝꯕ ꯌꯨꯒ ꯈꯪꯐ ꯐꯩ ꯆꯦꯟꯅꯅꯕ ꯇꯧꯔꯛꯏ ꯑꯕꯣꯅ ꯃꯦꯔꯥ ꯑꯩ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯀꯅꯥꯅꯣ ꯑꯃꯅ ꯌꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯃꯗꯨꯗ ꯃꯦꯔꯥꯅꯁꯨ ꯏꯇꯥꯎ ꯑꯩꯗꯤ ꯃꯅꯤꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯆꯤꯡꯉꯤꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯂꯥꯎꯔꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯃꯤꯁꯤꯡꯁꯨ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯅꯈꯤꯕꯅ ꯃꯕꯥꯅꯤꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ ꯑꯕꯣ ꯑꯃꯗꯤ ꯃꯦꯔꯥꯒ ꯈꯣꯡꯅꯥꯡꯒꯤ ꯅꯥꯀꯟꯗ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟ ꯏꯔꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯗꯨꯅ ꯅꯝꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯈꯣꯡꯕꯥꯟ ꯏꯔꯝ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯅꯝꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯉꯔꯥꯡꯗꯒꯤ ꯑꯕꯣꯒ ꯃꯦꯔꯥꯒ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯈꯨꯜ ꯁꯔꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯑꯌꯨꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯅꯍꯥ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯣ ꯍꯦꯜꯂꯛꯄꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯤꯒꯤ ꯈꯨꯖꯤꯟꯅ ꯈꯣꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯤꯕꯒꯨꯝ ꯇꯧꯕꯗꯨ ꯎꯕꯗ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯏꯔꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯎꯔꯦ ꯂꯩꯈꯣꯝꯇꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯃꯤ ꯑꯅꯤ ꯎꯞꯁꯤꯜꯂꯒ ꯇꯥꯔꯤꯕꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯟꯊꯕ ꯇꯧꯗꯅ ꯈꯨꯜ ꯃꯤꯌꯥꯝ ꯇꯥꯟꯅꯅꯕ ꯂꯥꯎꯏ ꯑꯗꯨꯗꯒꯤ ꯈꯨꯜ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯇꯥꯔꯤꯕ ꯑꯅꯤ ꯑꯗꯣ ꯂꯧꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯡꯉꯦ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯅꯔꯤꯕ ꯑꯕꯣ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯣꯏꯔꯝꯂꯤ ꯃꯤꯌꯥꯝꯗꯣ ꯃꯕꯥꯅꯤꯒꯤ ꯈꯨꯁꯤ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯗꯤ ꯀꯞꯄ ꯂꯥꯎꯕ ꯇꯧꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤ ꯑꯕꯣꯒ ꯃꯦꯔꯥꯒꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯞꯄꯒ ꯂꯥꯎꯕꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯁꯤꯔꯤꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯌꯨꯝꯁꯤꯡꯗ ꯃꯤꯑꯣꯏ ꯈꯔ ꯁꯪꯕ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯕꯣꯒꯤ ꯃꯌꯨꯝꯗꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯅꯔꯒ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ 4-5ꯃꯨꯛꯁꯨ ꯑꯁꯤꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯁꯪꯕ ꯂꯥꯛꯄ ꯍꯧꯅꯔꯤ ꯇꯣꯝꯕ ꯈꯝꯕ ꯊꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯒ ꯆꯥꯎꯊꯣꯏꯒꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ 5 ꯄꯨꯡꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯨꯁꯨ ꯈꯔ ꯄꯥꯏꯁꯤ ꯍꯥꯏꯅ ꯄꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯔꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯊꯣꯏꯕ ꯆꯥꯎꯊꯣꯏ ꯇꯣꯝꯕ ꯃꯈꯣꯏ 3ꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯈꯝꯕꯒ ꯊꯦꯝꯕꯒ ꯖ꯭ꯋꯥꯔ ꯀꯟꯅ ꯁꯥꯟꯅꯔꯤ ꯊꯦꯝꯕꯅ ꯏꯇꯥꯎ ꯈꯝꯕ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯑꯩ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯎꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯈꯝꯕꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯒ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗ ꯊꯦꯝꯕꯗꯣ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯂꯤ ꯂꯣꯏꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯄꯂꯥꯡꯈꯣꯛ ꯃꯌꯥꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯕꯗ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯉꯤ ꯊꯦꯝꯕꯅ ꯏꯇꯥꯎ ꯈꯝꯕ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯈꯨꯝꯂꯛꯇꯦ ꯃꯥꯁꯨ ꯈꯖꯤꯛꯇꯒꯤ ꯀꯤꯕ ꯐꯥꯎꯔꯛꯂꯦ ꯊꯦꯝꯕꯗꯣ खर नक्सिंदुना कनानो हाइना येंबदा ngaraangta sikhiba abogi phibam kairaba I itei teiraba saktam mado oirami madu ubadagi tikhattana mataw mayamna leihoriba mafam mado yaunaba chelai thembado sormapi honba makhai mataw mayamda kanna masa ado nom dum haudu I adubu yu ngawba ngaktanina ahingna thengakpagi phajana tumthakhiba oibana kanasu taramdi Tanja aduda abugi akiba saktam maduna thembagi makhongda makhutuna lamlai tombado adudagi masa ado
ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯉꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯦꯔꯥꯒꯤ ꯃꯌꯨꯝꯗꯁꯨ ꯇꯝꯅꯕ ꯀꯌꯥ ꯇꯧꯕꯗꯒꯤ ꯑꯁꯤꯕ ꯁꯪꯕ ꯂꯥꯛꯄꯁꯤꯡ ꯑꯗꯣ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯊꯥꯔꯣꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯨꯕꯗ ꯃꯥ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯥꯅꯤ ꯈꯟꯕꯗꯒꯤ ꯃꯇꯝ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯉꯔꯥꯡ ꯑꯕꯣꯛ ꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯗꯤ ꯎꯞꯁꯤꯟꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯄꯥꯈꯠꯅ ꯊꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯅ "ꯏꯇꯥꯎ ꯊꯦꯝꯕ, ꯏꯇꯥꯎ ꯊꯦꯝꯕ" ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯥꯡꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯕꯣꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯛꯅꯔꯛꯂꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯊꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯣ ꯀꯤꯊꯤ ꯀꯤꯐꯥꯏ ꯆꯟꯕꯗꯧꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯊꯦꯝꯕꯗꯣ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒ ꯍꯟꯅꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯥꯔꯣꯒꯤ ꯌꯨꯝꯗꯅꯤ꯫ ꯊꯥꯖꯗꯣ ꯃꯆꯦꯅ ꯐꯤ ꯁꯨꯕꯗꯣ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯊꯥꯖꯅ ꯃꯆꯦꯗ "ꯏꯆꯦ, ꯉꯔꯥꯡꯗꯁꯨ ꯏꯄꯜ ꯑꯕꯣꯒ ꯃꯦꯔꯥꯒꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯦ, ꯍꯟꯗꯛ ꯏꯆꯦ ꯊꯣꯏ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯇꯧꯔꯛꯏꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ"꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅꯁꯨ "ꯑꯗꯨꯅꯤ ꯅꯥꯎ, ꯅꯆꯦ ꯊꯣꯏꯗꯣ ꯃꯤꯐꯠꯇ꯭ꯔꯕ ꯃꯣꯏꯅ ꯍꯥꯠꯄꯤꯕꯅꯤ꯫ ꯈꯨꯜ ꯃꯤꯌꯥꯝꯁꯤꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯏꯃꯥꯅꯁꯨ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯦꯅ ꯍꯥꯏꯕꯅꯤ"꯫ ꯊꯥꯖꯅ "ꯏꯆꯦ, ꯑꯩꯗꯤ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯇꯥ ꯈꯝꯕꯗꯣ ꯌꯥꯝꯅ ꯍꯩꯅꯗꯦ, ꯀꯤꯁꯨ ꯀꯤꯖꯩ ꯃꯁꯛꯇꯣ꯫ ꯈꯨꯜꯁꯤꯗ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯈꯨꯜ ꯃꯤꯌꯥꯝꯁꯤꯅ ꯆꯨꯝꯃꯦꯅ ꯂꯣꯏꯅ ꯈꯜꯂꯤ"꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ "ꯑꯗꯨꯅꯤ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯂꯕꯁꯨ ꯏꯃꯥꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ"꯫ ꯃꯗꯨꯗ ꯊꯥꯖꯅ "ꯏꯆꯦ, ꯗꯥꯃꯂꯪꯕꯁꯨ ꯏꯆꯦ ꯊꯣꯏꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ, ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ"꯫ ꯄ꯭ꯔꯤꯌꯥꯅ "ꯑꯗꯨꯕꯨꯗꯤ ꯃꯂꯪꯕꯗꯣ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯤꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯃꯥꯅ ꯈꯨꯝꯂꯛꯈꯤꯗꯣꯏꯅꯤ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯊꯥꯔꯣꯁꯨ ꯊꯣꯛꯂꯛꯏ꯫ ꯊꯥꯔꯣꯅ "ꯏꯕꯦꯝꯃ, ꯅꯣꯏ ꯀꯅꯥꯃꯠꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯦ ꯅꯃꯥ ꯍꯥꯏꯅ ꯁꯥꯃꯨ ꯃꯌꯨꯡ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ"꯫ ꯑꯅꯤꯗꯨꯁꯨ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗꯅꯤ꯫ ꯇꯣꯃꯥꯜꯗꯣ ꯁꯥꯎꯔꯪꯅꯔꯒ ꯂꯩ꯫ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯈꯥꯕꯁꯨ, ꯃꯃꯥꯟꯅꯕ ꯅꯥꯎꯇꯣꯟ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯂꯩꯔꯤ꯫ ꯇꯣꯃꯥꯜꯅ ꯈꯥꯕꯗ "ꯏꯕꯨꯡꯉꯣ, ꯍꯟꯗꯛ ꯊꯥꯒꯤ ꯃꯗꯨꯒꯤ ꯃꯨꯊꯤ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥꯗꯨꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡꯁꯤ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯁꯤ ꯅꯣꯏ ꯆꯠꯂꯒ ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯔꯨꯆꯣ꯫ ꯄꯩꯁꯥ ꯄꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ, ꯁꯤꯡꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ"꯫ ꯃꯗꯨꯗ ꯈꯥꯕꯅ "ꯑꯗꯨꯒꯤ ꯍꯟꯅꯨꯕꯗꯣ ꯁꯛꯅ ꯁꯛꯇꯦꯡꯂꯤꯕ, ꯑꯩ ꯈꯨꯠꯇ ꯑꯗꯨꯁꯨꯅꯦ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗꯤ"꯫ ꯇꯣꯃꯥꯜꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯈꯨꯜꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯅꯣꯏ ꯑꯍꯨꯝ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯉꯝꯕꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯂꯩꯈꯤꯗꯕꯗꯣ, ꯑꯗꯨꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ"꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯈꯨꯜ ꯑꯁꯤꯗ ꯆꯤꯡꯃꯤ ꯈꯨꯜ ꯃꯆꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯂꯩꯊꯥꯡꯉꯝꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯂꯪꯕꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯈꯨꯜꯂꯥꯛꯄ ꯂꯩꯊꯥꯡꯉꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯂꯤꯂꯤ ꯀꯧꯏ, ꯃꯕꯨꯡꯒꯤ ꯃꯃꯤꯡꯅ ꯑꯈꯥꯝ ꯀꯧꯏ꯫ ꯂꯤꯂꯤꯅ ꯃꯄꯥ ꯈꯨꯜꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏ: "ꯏꯄꯥ, ꯏꯕꯨꯡꯁꯤ ꯋꯥꯈꯜ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯛꯀꯅꯤ? ꯃꯁꯥꯁꯨ ꯏ ꯊꯣꯛꯂꯝꯕꯁꯤꯡ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯐꯔꯛꯑꯦ"꯫ ꯈꯨꯜꯂꯥꯛꯄ ꯂꯩꯊꯥꯡꯉꯝꯅ "ꯏꯆꯥꯅꯨꯄꯤ, ꯐꯔꯅꯤꯗ꯫ ꯈꯨꯜ ꯑꯁꯤꯗ ꯑꯇꯣꯞꯄꯗꯒꯤ ꯃꯤꯑꯣꯏꯅ ꯊꯤꯕ ꯂꯥꯛꯑꯕꯁꯨ ꯅꯕꯨꯡ ꯑꯁꯦ ꯂꯩ ꯍꯥꯏꯗꯣꯛꯀꯅꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯈꯝꯅ "ꯏꯄꯥ, ꯏꯇꯥꯎ ꯑꯁꯦ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ꯫ ꯏꯄꯥꯅ ꯇꯧꯒꯗꯕꯗꯣ ꯇꯧꯕꯤꯔꯨꯔꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤ꯫
ꯑꯈꯝ ꯃꯂꯪꯕꯒꯤ ꯃꯔꯨꯞꯅꯤ ꯊꯥꯏꯅ ꯑꯈꯝꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛ ꯈꯥꯕ ꯍꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯅꯥꯀꯟꯗ ꯆꯦꯟꯕ ꯂꯣꯛꯂꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯂꯤꯂꯤ ꯍꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯕꯗꯒꯤ ꯃꯣꯏꯅ ꯀꯟꯕꯤꯔꯛꯄꯅꯤ ꯑꯈꯝꯅ ꯃꯇꯥꯎꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯉꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯇꯥꯎꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯇꯥꯍꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯅꯤ ꯊꯥꯔꯣꯒꯤ ꯃꯌꯨꯝꯗꯅꯤ ꯊꯥꯔꯣꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤꯗꯃꯛ ꯄꯣꯠ ꯆꯩ ꯂꯥꯡꯗꯨꯅ ꯃꯆꯥ ꯑꯅꯤꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯏꯃꯥ ꯄꯣꯠꯂꯝꯁꯤꯡꯁꯦ ꯌꯥꯔꯗ꯭ꯔꯥ ꯃꯗꯨꯗ ꯊꯥꯔꯣꯅ ꯀꯗꯥꯏ ꯌꯥꯔꯅꯤ ꯍꯩ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯃꯨ ꯅꯃꯥ ꯃꯅꯤꯡꯁꯤꯗꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯪꯂꯛꯀꯦꯀꯣ ꯊꯥꯖꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯔꯣꯗꯣ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯗꯨ ꯌꯥꯅꯅꯕ ꯇꯧꯔꯤꯕꯅꯤ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕꯗꯒꯤ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯔꯣꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯦ ꯊꯥꯔꯣ ꯑꯗꯣ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯖꯕꯗ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯇꯧꯖꯈꯤꯕꯅꯤ ꯊꯣꯏꯒꯤ ꯃꯃꯥꯗꯣ ꯊꯥꯔꯣꯒꯤ ꯄꯤꯛꯏꯉꯩꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯅ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯊꯥꯔꯣꯅ ꯊꯣꯏꯒꯤ ꯃꯊ꯭ꯋꯥꯏꯗ ꯍꯥꯏ ꯏꯆꯥꯕꯨ ꯅꯃꯥꯅ ꯉꯁꯤ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯗꯥ ꯃꯥꯂꯪꯕꯗꯣ ꯁꯤꯔꯝꯃꯣꯏ ꯍꯥꯏꯕ ꯏꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯥꯅ ꯁꯣꯏꯗꯅ ꯅꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ ꯏꯆꯥꯒꯤ ꯑꯆꯨꯝꯕꯁꯦ ꯁꯣꯏꯗꯅ ꯈꯨꯜ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯅꯤꯀꯣ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯔꯣꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯤ ꯄ꯭ꯔꯤꯌꯥꯒ ꯊꯥꯖꯒꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯞꯂꯤ ꯇꯁꯦꯡꯅꯃꯛꯇꯤ ꯊꯣꯏꯅ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞꯇꯒꯤ ꯃꯃꯥ ꯊꯝꯕꯥꯜꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯉꯁꯤꯗꯤ ꯃꯥꯂꯪꯕꯗꯣ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯗꯧꯅ ꯇꯧꯔꯛꯏ ꯑꯈꯝ ꯑꯃꯗꯤ ꯂꯤꯂꯤꯅ ꯃꯗꯨꯗ ꯀꯧꯔꯤ ꯃꯗꯨꯗ ꯃꯥꯂꯪꯕꯗꯣ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯊꯣꯏ ꯍꯥꯏꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯥꯎꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯈꯨꯂꯥꯛꯄ ꯂꯩꯊꯥꯡꯉꯥꯝ ꯆꯦꯟꯁꯤꯜꯂꯛꯏ ꯈꯨꯂꯥꯛꯄ ꯂꯩꯊꯥꯡꯉꯥꯝꯅ ꯏꯆꯥꯅꯨꯄꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯂꯤꯂꯤꯗ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯏꯁꯤꯡ ꯄꯣꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯤꯂꯤꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯛꯏ ꯃꯥꯂꯪꯕꯗꯣ ꯏꯁꯤꯡ ꯑꯗꯣ ꯊꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯏ ꯑꯈꯝꯅ ꯏꯇꯥꯎ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯗ ꯃꯥꯂꯪꯕꯅ ꯏꯇꯥꯎ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯈꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕꯗꯣ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯈꯥꯕ ꯍꯣꯏꯗ ꯂꯃꯟ ꯁꯤꯡꯕꯒꯤ ꯃꯩꯔꯤ ꯆꯨꯈꯠꯂꯛꯂꯦ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯍꯣꯏꯅ ꯃꯥꯂꯪꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯈꯥꯕ ꯍꯣꯏꯗꯣ ꯃꯣꯏꯒꯤ ꯂꯧꯕꯨꯛ ꯅꯥꯀꯟꯗ ꯁꯥꯔꯤꯕ ꯁꯪ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯗꯧꯅ ꯃꯈꯨꯠꯇ ꯑꯃꯒ ꯆꯥꯎ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯅꯣꯛꯏ ꯃꯗꯨꯗ ꯅꯥꯎꯇꯣꯅ ꯏꯇꯥꯎꯗ ꯂꯩꯔꯗꯤ ꯃꯄꯨꯟꯁꯤꯗꯣ ꯁꯔꯒ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯗꯧꯅ ꯂꯩꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯪ ꯄꯪꯖꯔꯕꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ ꯑꯗꯨꯗ ꯈꯥꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯍꯦꯔꯣ ꯁꯥꯕ ꯀꯔꯤ ꯃꯥꯂꯪꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯗꯒꯤ ꯃꯄꯨꯟꯁꯤꯗꯨ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯗꯨꯗ ꯄꯥꯔꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯈꯨꯜ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯟꯅ ꯅꯣꯛꯂꯤ ꯃꯗꯨꯗ ꯅꯥꯎꯇꯣꯅ ꯏꯇꯥꯎ ꯉꯝꯕꯅ ꯂꯩꯈꯤꯗꯕꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯥꯕꯅ ꯑꯃꯨꯛ ꯑꯩꯁꯨ ꯃꯇꯥꯎꯗꯣ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ
ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯈꯥꯕꯅ ꯏꯇꯥꯎ ꯅꯇꯥꯎꯁꯤꯡꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯤ ꯌꯨꯁꯨ ꯊꯛꯄ ꯂꯦꯞꯇꯦ ꯑꯍꯨꯝ ꯑꯗꯨ ꯁꯣꯝꯗ ꯊꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯊꯝꯕꯥꯜꯗꯣ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯆꯣꯏꯔꯣꯟ ꯂꯣꯟꯗꯨꯅ ꯑꯃꯨꯛ ꯀꯞ ꯑꯃꯨꯛ ꯅꯣꯛ ꯇꯧꯗꯨꯅ ꯂꯩ ꯃꯃꯥ ꯃꯆꯥꯗꯪ ꯇꯔꯛ ꯇꯔꯛ ꯂꯩꯖꯕ ꯑꯗꯨꯗ ꯃꯆꯥꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯕꯗ ꯀꯔꯝꯕ ꯃꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯈꯨꯜ ꯃꯤꯌꯥꯝꯅꯁꯨ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯒ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ